Long District Hiram Kiada Sothaduna Ladybus Manipur Langang Meeting Sang Biduna Kokan View Makatana Thawidragadi CSO Singna Independence Day Thoram boycott Tawiauna Akan Makongjang Sangsilagani Hairi Ngasi District Asigi Ladyba Civil Society Organization Sing Punsinduna District Asida Hiram Kuding the Sothaduna Ladybus Sing Asi Langang Atubadi Yang Sin Bio Haiduna Miam Gyoiba Asoba Rally Ama Tamenglong District Headquarters the Satki Tamenglong Toksem Amadi Tamayi CSO Sing JNCM RNCM Tamenglong LNCM TZ INU TZ CSET ZTWA BSC Singna Punna Sinduna Satkiba Democratic Mass Rally Adu Jelangrong ki Lamda Kuki gi Su Group ki Designated Camp Sing Thamjiliba Sigi Mayokta Ain Kaina German Tiger Road Semakliba Amadi Thani Hena Napsa gi Ration Pithoktana Leriba Tamenglong District Hospital da Staff Masing Waliba JNM Institute Saba Lushindaba Tausem Shed Sida Tha Tarukena Doctor Amata Laitriba Oinamlong Primary Health Sub Center da Hakshelgi Aruba Fibam da Leriba Singh Jangdai PHSC Asi PHC da Onkhatana Thamliba Azioram da PHC Ama Thambidriba Tamenglong District Hospital gi Tokhaiba Electricity Line Ama Thamdaba Nursef PGCIL gi 132 by 33 kV power substation asi Loshindriba Madi Rural Livelihoods and Development ki Makada Namsilga Thamliba MG Narega Material Component MC Bill Singh Tinthaduna Thamliba Sigi Mayoktani Hairi Ngasigi Rally Aduda CSO Singi Convener RNCM Tamenglong Zone gi Chairman Aryang Panmaina Fongdokhibada Ngasi DC ki Kuthang da Manipur ki Governor da Memorandum ama Pishin ki Memorandum aduda Tamenglong District ki CSO Singna Taliba Dimana si Numit Mangani ki Manung da Thabak to Ontoktuna Panduna Leriba Thabak Sing Mapung Fana Paket Piu Tamenglong gi Miyam gi Yam Kuina Awabasi Kokhandana Thamgadoribano Haiba Wafam Sing Fongdokhi Matam Thari Basugi Manungda Thabak Paket Tabatargadi Laliba India ki Independence Day ki Thoram boycott Tawiauna Makhal Makha Kyagi Khongjang Sing Sangsilagani Haiki Hojek Kuki Su Group na designated camp ekoi jemai lengmai rongmai puimai gi lamda tawduna laibse ekoi yade haibi gi kholau du su ekoi thamjanbani Tiger Road German Road masi su ekoi gi lamda semriba si atubada tokpio haibse meyam gi kholau ni ngasi gi maru oiba points ekoi gi agitation points se ngasi ni haibse